ไม่รู้ละฉันแล้วมีลมโอเซ่그런지가 여러분 외세임을 착착하게면 여러분을 너 사업일을 해서 기타 합의용만 있는 딸을 하겠습니다 trong khuya si nắng ghi lâu ngàn xa sinh đi nắng ghi lấy sao bên tìm đuna cùng ghi lấy họ ôi nắng ở sông mơ 이기토인데 빨래모 눈시리 많이 불어래
ꯑꯃꯗ ꯑꯗꯨꯝ ꯁꯛꯆꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨꯗ ꯄꯦꯟꯕꯤꯔꯗꯨꯅ ꯂꯥꯂꯥꯗꯒꯤ ꯀꯦꯁ ꯕꯤꯔꯕꯣꯜ ꯂꯨꯄꯥ 100 ꯃꯔꯥꯎꯅ ꯄꯤꯕꯤꯔꯛꯏ ꯃꯁꯤꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯟꯗꯛꯀꯤ ꯏꯁꯩꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯇ ꯁꯤꯡꯅꯔꯕ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯕ ꯏꯁꯩ ꯑꯃꯈꯛ ꯑꯩꯒꯤ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯏꯁꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯥꯛꯇꯅ ꯁꯛꯆꯒꯦ ꯃꯌꯥꯝ ꯇꯥꯕꯤꯁꯤꯏꯁꯩ ꯃꯌꯦꯛꯁꯤ ꯌꯥꯝ ꯃꯨꯟꯅ ꯇꯥꯍꯟꯅꯤꯡꯉꯤ ꯅꯍꯥꯁꯤꯡꯗ ꯈꯨꯠꯇ ꯌꯥꯝꯅ ꯆꯤꯛ ꯀꯣꯛꯇ ꯃꯅꯝ ꯅꯝ ꯏꯃꯥꯅ ꯍꯥꯞꯄꯤꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯀꯤꯔꯨꯅꯤ ꯀꯅꯥ ꯅꯆꯥ ꯑꯩꯍꯥꯛꯅ 이마기 콩나가 찔리 아이기 한창가 이오이나 이나마요야바다 콩팡하마 할레로이 할레로이 할레로이
ꯃꯌꯥꯝ ꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯑꯍꯨꯝ ꯁꯨꯕ ꯏꯁꯩ ꯑꯃ ꯂꯧꯊꯣꯛꯇꯣꯏꯔꯥ? ꯌꯥꯏ, ꯄ꯭ꯂꯤꯖ.